Akisbani Imphal Nolini Devi na pau pazari ahan bata maru iba pau. Mukhyamantri N. Birena Raija Sigi Indigenous Martial Arts School amasung team puna nifuda Martial Arts ki met lising nifu yenthokre. BTF linkat ki bagi tarani thoi suba Raija Thaki Kumon Thauram ngasi Imphal gi Manipur State Film Development Society gi auditorium da pangthokre. Haukiba numit karani da pangmisingna thabak leptuna lakhiba adu yanaba purakpadagi ngasidagi pangmisingna mathau tawba haure. Manipur da haukiba pung kunmari da mioi lising amacham marpu taramathoi COVID-19 gi test tawbagi manungda mioi ani khaktamak positive oikhi. Amishung Rashtrapati Ramnath Kovind hari judicial system gi pandam di yetnaba leibasingi warusin purakpa khakta nate achimbabu ngaksen basuni. Leibak asina malem gi laichet oiriba COVID-19 gi lantheng satharibana masidaki ngakthoknaba achamba sexual thawrang ahum ngakna chatpinaba ningsingjari. Yumdagi hek sathokpada face mask uppiyu mi amaga gi marakta phut taruk lapnana leibiyu maimit amadi khutsa toina hamdoktuna tarutanana thambiyu. Hawjik mapung oiba pau Mukhyamantri Nongthombam Biren Singhna ngasi Raija Asigi Indigenous Martial Arts School amasung team puna nifuda Martial Arts ki met lising nifu yenthokre. Committee for State Level Chief Ministers Indigenous Martial Arts mitna sinduna Kumalampak Indoor Stadium da pangthokpa thauram amada met sing adu yenthokibani. Thauram duda Mukhyamantri na hai Khanungpok Asia da Manipur na sahi lising anigi aiba itihas ka loinana leibak ama oina kamdauna ningtamna palambano haibagi achauba wahang amaga loinana ipa ipusingna thambiramba ariba satna lonchaching nauhongna na yokhatbagi khongthang asi lokhatpani. Mising yamdaba piklaba Manipur na chauraba awa leibak joi tauramba amadi Assam gi Brahmaputra phawba aikhoigi boundary oiramlibano haibasigi maram hawjiksu leptana thijeli. Mahang hai aikoi ki ariba martial arts thang tada mating leiba mioi ama oina hingnabagi phajaraba kanglon kaya yauri. Masana asida mioi ba ama oina tawgadaba amadi tawroidaba kanglon sing thaksi kasi ahallaman masak khangba amadi maru oiba kanglon kaya yawba maramna Manipur na picture ba sumalemda matam sangna ningtamna leiba ngamnamliba sini. Mahang hai asigumba phajaraba sakna kanglon sing asi naungna hingkat handuna ikoi pumnamak na ngaktuna chatpa ngamlabadi Manipur na malemgi sakhotlaba leiba kayaga changdamnaba ngamgani. Pikraba jati sina awa leibak kramaina joi toramiba kramaina Assam gi Brahmaputra bhawa ikoi boundary weramiba kramaina tawgana ai the history dingthau role gi sahi lising ani hum leiraminoi I want to toina hangiba question noi adudagi ne aina masi yes aikoi na ngasi pichibi sidaida aikoi gi phidama thamang amami sigi maram se karidagi no haiba kanda ngasi gi indigenous martial art sumnagi yekna badagi nga thokna banate masida achauba khwaidagi chauba gunna ma kari yauri haiba kanda aikoi gi mi amoina pokpa matamda mi amoina society da hingma matamda kari kari sange hebdo aikoi gi ariba indigenous martial arts da yauri Village Defense Force BDF linkat ki bagi tarani thoi subai Raija Thaki Kumon Thauram ngasi All Manipur BDF Welfare Association na sinduna Imphal gi konung mamangta leiba Manipur State Film Development Society gi auditorium da pangthokre. Thauram duta saruk yaraduna Mukhyamantri N. Biren hai BDF singna Raija sigi santi raksa ngakpada lauriba thodang singbu khangduna sarkar na BDF singi tolop lupa lising tara chamnga ta hengathankre. Makhata nasu BDF singi phibam phagathanaba hotnagani. Awang bathaki police officer singna BDF singbu masagi mayum sabada thabak suhali haibagi chapchaba praman leire. Asigumba thawong asi matungda amuk hana thokhandana basu Mukhyamantri na mari leinaba singda taksinki. Mukhyamantri na hai Manipur Association ama semlaga sarkar da madu tawdaba yati haiduna akanba mawongda pressure pibagi thawong asi sumde. Aikoi na haiba yadrabati haiduna police singna nongmai thadoklaba doctor singna anaba layengda roi hairaba amadi oza singna makhoi na haiba yadre haiduna mahiroi sing lairik tambira roi hairabadi aikoi gi tungi khunai asi kari oigata gi haibadu khantha haningi
Asikumbasin asi matungda thokhandanabagidama aikoi punna lairiba phibamsing adu bhab taminaba tangai fade. Tungan pa sinphamsingda lairiba mipum khudingmakna masa masagi tawpham thokpa mathauki wangmada thabak tawdanabasu Mukhya Mantri na appeal tawki. Association form torga government si bargaining do mandip na bahida or ransom nang adu tawdo koi si tawragana singi chanabi am legi sem phatta police lairiba mangda thamiba SP wero DG wero adagi mangda thamiba BDF wero lairiba police person singena akoi habi adra dinoi habi adra koi nongoi thado ina thadokhraba koi duty to roi tokhraba adagi oja singna noi tolopru natraga noi pini haba potu pini ramina pragang lari tamna roi tokhraba doctor na noi akoi na habi ade akoi layeng roi tokhraba koi society disi kari wai gidagi aduna akoi masi punna mature oina understanding tongmina bum sange Tauram tuda saruk yakiba Lok Sabha ki MP Dr. R.K. Ranjan hai BDF singna praja miyam bo apaba maikai da lamjing duna thamoi singna thabak tawriba asi thagatningai ni BDF singna raija sigi khunggang singda tangdu leitana lehenbada mateng pangba ngamba thaksi kachi leiba force ama oina nabasu Dr. Ranjan na appeal toki Sayola machumna sathagadaba jana ausadi dibas lisingani kunmathoi ga mari leinana ngasi Imphal da Mukhya Mantri Nongthombam Biren singna cycle rally ama lamthakre Pradhanmantri Bharatiya Jana Upsadi Pariyojana gi Paujel Puba Rally adu Imphal gi lambi kaya marumda chatlaba matungda Chingmairongda panthungpham oiki Pradhanmantri Bharatiya Jana Upsadi Pariyojana gi makhada magul leiba hidak sing mamal hongna miyamda phangali masigi matangda miyamna paksana khangnanabagi pantamda sayol palan asi pangthokpani Kendra ki Lau Singu Mantri Narendra Singh Tomar Ningthaukaban numita Imphal da lakadauri mahangna Imphal da leiringai da Central Agricultural University CAU Imphal da Lau Singu gi mela ama hudokani CAU gi Central Farm da ayupung tara da pangthokadaba thauram amada Mukhya Mantri N Biren Singh Upamukhya Mantri Joy Kumar amadi Lok Sabha ki MP Singh Dr. R.K. Ranjan Singh amasung Lorho S Phoje saruk yakani thauram tuda tongan ba award singsu yenthokani Paugi marak thana atenba break ama Lau singu da kumang chawsilaba award pa leitraba awangnong poglamdam amagidamak Central Agricultural University CAU Imphal na Bharat Sarkar ki Ministry of Agriculture and Farmers Welfare Manipur Lengak ICAR NABARD na chingbaga khusam naraga numit humni gi oiba achauba CAU Regional Agri Fair 2021 lagliba March Nepal dagi tara phawba CAU Central Farm Lamphel patta pangthok charagani Longni Singh lam kayada changsilliba miyoi sing NGO sing bankers traders akhang hai sing punna saruk yagadaba agri fair sida Adom su saruk yabiyu akupa marol website cau.ac.in/agrifair dagi khangbi yagani Tabiriba pawasi akasbani Imphal dagini Haukiba numit kharani da paummisingna thabak leptuna lakiba adu yanaba purakpadagi ngasidagi paummisingna mathau tawba haure All Manipur Working Journalists Union Amju amasung Editors Guild Manipur dagi phangba pauna hai ngasidagi paummising mathau tawba haurabanina Imphal da nungthilgi pause sing phongba haure Electronic media dasu I pau sandokpa haure hayang ayukta gi dim hausagum pause sing puthokpa hauragani haidi Manipur da haukiba pungkun marida miyoi lising amacha mamar putara mathoi COVID-19 gi test tawbagi manungda miyoi ani khakdamak positive oiba thengnaki COVID-19 command control room na ngasi numidang wadam thokiba zerol amada hai positive oikiba miyoi ani adu Imphal East amasung None zila dagi miyoi amamamni hariba matam asida laina asina naba miyoi amata sikibagi paulite Haukiba pungkun marida laina asina naba miyoi mari naba phaduna discharge tauki hauzik raija sigi apunba positive case lising kun mapan chani marphu nipan gi manungda lising kun nipan chani pan marphu mari naba phakre miyoi chahum humputara humdoina laina asidagi laikidre hauzik active case kuntra mathoi leidi marak asida miyoi lisingani chani pan tara taruk nongna COVID-19 vaccine kap ki baga loinana apunba vaccine kap ki ba masing lising humpumanga samri humpumanga yaude Sengmai Kendra ki MLA Ais Dingo na ngasi Kendra sigi tungan ba khul mari da saba community hall maira sang amadi waiting set sing sangakre Thoram sing aduda wangang bada Sri Dingo na hai matam sangna sakwa thorangi thabak sing sotana lairak Kendra sida kongjel yangna sakwa thorangi thabak sing paikhatna ba leptana hunari
मुख्यमंत्री एन बिरेन की लमजिंग मखादा हौखिबा सही खरा असिदा राज्य की सिंग अमसुंग तमगी मफम कयादा सखोय थौरांग की थबकसिंग थोंग मानना पाइखलकली हाइनसु श्री डिंगोना मखाताना फोंदोखी मणिपुर स्टेट सुमांग लीला काउंसिल न सिनबा सुमांग लीला फेस्टिवल लिसिंग अनि कुनमाथोय हयंगदगी हौरगनी इम्फाल दंगसी पांगथोकपा पाउगी मिफम अमदा काउंसिल असिगी लाइफ टाइम सेक्रेटरी सौग्राकपम हेमंत नहाय फेस्टिवल असिदा नुपागी लीला कांगलुप तरानिथोय अमदी नुपीगी लीला कांगलुप तरानिपान सरुक यागनी हौदोकपगी थौरमदा इन्फॉर्मेशन एंड पब्लिक रिलेशंस मंत्री थोंगम बिस्वजित अमदी पीएचईडी मंत्री अल्दिखो सरुक यागनी हयंग हौदोकपगी थौरमदा सना लेबाक नाचोम आर्टिस्ट की सुमांग लीला लेकंगलादा थंबाल उटकनी मणिपुर यूनिवर्सिटी के सेंटर फॉर म्यांमार स्टडीज ने सिनबा नुमित निनी सथरकपा बॉर्डरलैंड पीपल्स ऑफ इंडो म्यांमार हाइबा मिफम अमा ngasi यूनिवर्सिटी असिदा लोइसिनख्रे मिफम अदुदा पुन्ना से हुंपुनिथोय पाथोखी भारत की तोंगान तोंगान मफमदगी यावना से तराना ऑनलाइन दा पाथोखी इंडियन काउंसिल ऑफ सोशल साइंसेस ना स्पॉन्सर तौदुना पांगथोखिबा मिफम असिगी ngasi लोइसिनबा नुमिता सेंटर फॉर म्यांमार स्टडीज की डायरेक्टर प्रोफेसर एमसी अरुण कुमार ना सभापति ओइखी 33 के भी मुंगसांगई कवागी मखादा लेबा मफम सिंगदा हयंग अयुकी पुंग मरीदगी नुमित तुंगबा पुंग तरानिथोय फावबा मई मुटकनी हाइरी 33/11 के भी पिसुम सबस्टेशन की LILO टेपिंग तौगदबना मरम ओइदुना मई मुटकदबनी हाइना मणिपुर स्टेट पावर कंपनी लिमिटेड न थोकपा जेरोल अमदा हाइरी IGARS की मखादा असम राइफल्स की नोने बटालियन न सिंदुना ngasi कांगपोकपी जिला की कोटलैंड सिक्योरिटी मीट अमा पांगथोखरे थौरमदुदा खुलगी लुसिंगबा सिंग सिविल सोसाइटी ऑर्गेनाइजेशन सिंग अमसुंग असम राइफल्स की मरकता वारी सानदुना मफम अदुदा लेरिबा सिक्योरिटी की इशू सिंग अमदी लमदम अदुबु हेना चाखोदहनबगी मतंगदा पुन्ना होनमिनबा याबा थौदांग सिंगी मतंगदा खनखी थासे की निपान पांगथोकदबा इंटरनेशनल वुमेन्स डे का मरी लेना गजबानी की इपाव कांगपुना लम कयादा सकनायदबी नुपी कयागी वरीसिंग लेप्तन पुरकली ngasiना असमदगी सकनायदबी एनवायरनमेंटलिस्ट अमगी वरी पुरकली असम की कामरूपतगी बायोलॉजिस्ट पूर्णिमा देवी बर्मन तांगलब उजेक मखल अमा योखतुना थंबदा मतेंग पांगपगी वरीनी कंबोडिया अमसुंग भारत मपुंगोइना फंगबा तांगलब उजेक मखल असि योखतनबा होनबदा पूर्णिमा बर्मन सिंगथानिंगाय ओइबा थौदांग कया लौरी आकाशवाणी इम्फाल दगी पाउ ताबिरी राष्ट्रपति रामनाथ कोविंद हाइरी जुडिशियल सिस्टम की पांडमदी येनबा लेबसिंगी वारोइसिन पुरकपा खक्त नते अजुम्बा बुंगाक सेनबसुनी मध्य प्रदेश की जबलपुर पांगथोकपा ऑल इंडिया स्टेट जुडिशियस एकेडमी डायरेक्टर रिट्रीट हौदोकपगी थौरमदा वांगांगबदा राष्ट्रपति न हाय वायल थौदांगी थबक हेना फगत हनबा होनबदा लेबाक असगी कोर्ट सिंगदा पंदुना लेबा केस सिंग खोंगजेल यांगना लोइसिनबा होनबा तंगाई फते हौजेक सानबगी पाव YCCIC कोंथा हलुपना मणिपुर हॉकी की मीटिंग मखादा सिनबा मापनसुबा युमनाम रासमनी मेमोरियल अंडर 15 बॉयज अमसुंग अंडर 17 गर्ल्स हॉकी टूर्नामेंट हयंगदगी कोंथा हलुप इबुदौ मार्जिंग ग्राउंड हौरगनी टूर्नामेंट असी सोशल वर्कर एंड हियाइनु अमदी सोशल वेलफेयर डिपार्टमेंट की डायरेक्टर ngangung उतम अनि यावना सरुक याबा थौरम अमगा लोइनाना हौदोकनी हयंग अहोबा मैच ओइना MLSU अमसुंग SYUC अनिगी नुपा टीमना सानरगनी तमिलनाडु जिला की लोंगमाई पार्ट 2 दा थासी की अहुमदगी सथरकपा अहानबा वुमेन्स वॉलीबॉल नॉकआउट टूर्नामेंट ngasi लोइसिनख्रे वुमेन्स सोसाइटी लोंगमाई पार्ट 2 न सिंदोना पांगथोकिबा स्पोर्ट्स मीट अदुदा वॉलीबॉल मसाना दा टीम 15 न सरुक याखी ngasi लोइसिनबगी मैच दा संगाई नमकाउ विलेज ना ताउसांग खुलेनबु माइथिबा पीदुना संगाई नमकांग विलेज ना चैंपियन ओइख्रे इंडिया सुपर लीग की सेमीफाइनल दा हौजे नॉर्थ ईस्ट यूनाइटेड का ATK मोहन बगान का सानरी DSA बिष्णुपुर न सिंधुना मिनी स्टेडियम बिष्णुपुर दा सथरिबा अहानबा लेट थोक्सम इबो पिसक निंगथौरेन सिंह फर्स्ट डिवीजन फुटबॉल लीग की ngasi सानकिबा मैच दा क्लासाना ओसाबु पंजल अनिसिनो दा थोइख्रे लोइसिलकपदा कोविड-19 दगी ngakthoknaba face mask uppa फुटरुक लापना लेबा खुदसा अमति माइमी तरुतना न थंबा हाइबा अचंबा थौंग अहुम असि ngakna चटपिनबा अमुकन्ना निंगसिंगजरी अरुइबदा मरुइबा पाउ अमुकन्ना मुख्यमंत्री एन बिरेना राज्य सिगी इंडिजिनस मार्शल आर्ट्स स्कूल अमसुंग टीम पुना निफुदा मार्शल आर्ट्स की मैट लिसिंग निफु यंथोख्रे BDF लिंखट की बगी तरानिथोय सुबर राज्य थाकी कुमन थौरम ngasi इम्फाल की मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा पांगथोख्रे
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯄꯥꯎꯃꯤꯁꯤꯡꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯉꯁꯤꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 20ꯗ ꯃꯤꯑꯣꯏ 1,138 ꯀꯣꯚꯤꯗ-19 ꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯈꯛꯇꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯄति ꯔꯥꯝनाꯊ ꯀꯣꯕꯤꯟꯗꯅ ꯍꯥꯏꯔꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯒꯤ ꯄꯥꯟꯗꯝꯗꯤ ꯌꯦꯠꯅꯕ ꯂꯩꯕꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯈꯛꯇ ꯅꯠꯇꯦ ꯑꯆꯨꯝꯕꯕꯨ ꯉꯥꯛ ꯁꯦꯟꯕꯁꯨꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ